Ngasi phongkiba tongan-tonganba pausisingda yaukhiba pausing amadi social mediadagi lokhatjaba pausingge update pijari ahanbada maruiba pau. Awang sekmaida leiba khwairakpam maipak sanagi mathakta Arambai Tengolgi PRO Robin Mangang khwairakpamna akanba wafam thamlakli. Kukigi miyoi ahum nagana fakhibagi mayokta kukigi CSO amadi tongan-tonganba lupsingna mifam pangkhoktuna warep kaya laukhre. KLA na cycle village ki zip ama bamboo haibadi wa maithabagi wahodagi futharamle hairi nagagi miyoi singna fakiba kuki ahum tekta kaidana thadorakre anoba manipur gi popular government da nungba kendra gi MLA Dipu Gamaina chief minister oiba yana leire hairi Rishikanta hat khibagi video take down taunaba notice thokre border fencing na naga unity da akaiba pire haina NSO na phongdorakli Supreme Court na hanglakli madudi special intensive revision da karigi illegal immigrant yahandri bano hairakli Imphal manungda cement concrete road thabagi thabak khudaktagi thingjinkre PWD gi chief engineer na contractor singda akanba warning tawkre Indo-Myanmar border da exit amasung entry point nifu humdoi da border pass paiba singna changthok changsin tawba yahangadori Iran na US ki President Donald Trump da akanba warning pikre Singi Purup kaya yauna thangjing amasung kobrugi matangda mifam pangthokre CM kanana oigadagi haibo wahangi marumda party gi president amasung Rajya Sabha gi MP na kanana oigadoribano hangnarakle Pakistan da terrorist singi suicide bombing attack da taret sire kunmanga sokle lenga ki thawongda pendraba khwairamban kaithel gi ima singna UN da wakat kadori Manipur gi governor asi memorandum khak lawsinnaba leiba oirabadi PON amana lengaklabasu ngamgani haina KP ko na phongdorakli Haujik pausing amuk sandongna pijari chief minister hana hatkadabani aikoina pamisi sarkar kaibaduni sekmai nongthongbamdi maitei yum yamna tadabani mai tumna thadou maitei loina halu haiduna yeknaba kukida lal haurakpa matamda pau pikhiba awang sekmai yaribam konjenglaimadagi khwairakpam maipaksana hairiba misak asina ngarang January tang 13 2023 tasu amuk hanna numidangda tuition halakpa class 10 tamlebi sekmaidagi nupi macha marida amambagi khudong chaba lauduna mangakta melakpaga loinana nongmai macha ama puthoktuna piklibi nupi macha sing aduda maru amamam kapsilla ura haiduna kihallakiba maipak hairiba nupa asi arambaina koithi thibada haujik lot khare athuba matamda police na phagat piu aikoina thengnarabadi mahak afaba oiraroi nupi macha mari gi family na ngasi advocate ama tawraga written complaint ama sekmai PS dasu pisilagani sekmai khulnasu athubada action lobigadabani tuminna lesinba taragadi mathang thoklakpa any problem da khunna khut thingjinba yaroi haina sumna kanba wafam thamlakli Singangi Maitai macha de akoina su nungsidi hape akre hato haijin Sengmai macha kanano singangi jibu Saratura yang ngangi ya sinu pa ja si sengmai macha ji Kuki macha ga sengmai macha ga ni launai je Sengmai macha sina pura maitai gi against ne bangangi je Ta ba ya bawang ta yaudre ma ngangi sida Chief minister to hato phadawni adu tawdoni da tawdoni Adagi maitai na Pata bangang mani akoy dingang de adu Ngarang nungthil kangpokpigi kuki NP da kuki su am volunteers kuki NP kotu KSO yauna KNFMC ahum phakibagi matangda achoba meeting ama pangthokre meeting aduda nagana phakiba ahum thadoraktabagi matangda warep kaya lokre hairi center dagi su keder singi pirakhiba paisa sing khulai oina lesin kre keder singda yanthoktre su hairi meeting aduda lan asi tamna tawsi haina Phongdok luba kuki gi CSO singi wa takhidre front line da nongmai paiduna lan changba ngamloidaba singi suggestion lowroisu haikre meeting aduda kuki am militant singna makhataba kuki gi khongjang sing control toksinkre am militant singi command makhada thabak pumba tawragani hairi kuki NP kotu KSO ITLF ki wa tararoi meeting loiraga kotu kuki NP ITLF mayumda hanakre hairi Meeting gi press asi nahan makai di thadok marolda thadok lambani adubu ngarangi meeting adugi press release thokidre public oiraktanaba haiduna press release thokidabani su hairi
Saikul khulgi makharom thangba sarukta wa hoba mafam ama nahasingna wa yanthatpa amadi mai thadokpada ahoba makolsing pokhairakpa taki hairi thodok aduda monal khulgi sipna mafam adugi nahasing aduda nakhoina nongmai kape lan pambagira haina chaiba ngangba tawrubada nahasing aduna aikhoina mai thabada wa pokhairakpani nongmai kapa nate haina phanakanna haijaki hairi adubu khulgi Chief aduna noina kapa natrabadi kanana kapono haina ningai sangdanaraki haidi adubu marak asida kunja singna pau pinabadagi KLA gi section commander su mafam aduda laki haidi wari pumba section commander na taraba matungda nongmai makholga wa mai thabagi pokhaibagi makholga khenaba khangdabra haina blank fire su tawki aduga khun adugi nupa mari amuk tholaklaga thangsu yeplaga attack tawrake tawbadagi blank fire adu amuka hanna tawki haidi thang pairiba naha singdu faraga futhaki KLA gi commander aduna khul adugi secretary amadi chief kadusu marai kanna yanarakpadagi section commander aduna khul adugi chief tusu futharamani haidi Naga singna fakiba kuki gi mioi ahum ngarang Assam Rifle amadi kuki gi CSO leader singda asoi angam amata yaudana khuchin narakre hairi Thajaba yaba mafamdagi phangba pau amagi matung inna Anoba Manipur gi popular government sembada hills chairman MLA Dipu Gamaina Manipur chief minister oiba yana laire hairi Delhi da BJP high command singna wa khanabada nungba gi MLA Dipu Gamai busu chief minister ohenbagi matangda kopna wari sanaki hairi Manipur singtam animakta chanagadaba CM pami hainasu center na phongdoraki hairi MLA Dipu Gamai mahak IAS dagi retirement lauduna politics da khongdarakibani mahaki loinabi hana kamaisu hauzik IAS oina Tabak Tawduna Lairi High Court of Manipur na Churachandpur district ta mayang lambam Risikant hatkibagi video social media da viral oina sandurakliba asi thingnabagi damak take down notice thoktuna block tawnaba amadi makhatana video asibu circulate tawdanaba khanghankre take down notice asi High Court ki Justice A Guneshwar Sharmana state government ki urgent writ petition amagi matung ina karigumba video footage asi makhatana sandokpa tarabadi public order da yamna chauna akaiba lakadaba maramna video asibu makhatana circulate tawba singda warning tawkhibani hiram asiga mari lainana High Court urgent writ petition oina WPC number 51 of 2026 na register tawduna petition asigi hearing chathakibani hearing aduda state ki mahut siliba advocate general Lenin Hijamna phongdokhibada Matter asi yamna urgent oiba maramna Manipur state government na commissioner of home gi khuthangda Department of Telecommunication Ministry of Electronic and Information Technology amasung Ministry of Home Affairs ta hariba video asi athubada block tawkhinaba Government of India na direction pibi naba haijagadabani haina phongdoki case asigi makhataba hearing February 19 da chathanaba list tawduna thamkhre Myanmar gi Saigang region da leiba Naga Self-Administrative Zone gi Naga Student Organization NSO na Naga gi puwariga mari leinaba Yellow gi lamsingda border fencing chatharakliba asida nungaitaba phongdokre thawong asina Naga gi punsida cultural gi oiba mari amasung indigenous right da akaiba pire haina phongdokre NSO na January kuldagi kunithoi phawba Arunachal Pradesh ki Nampong da pangthokiba Pangsau Pass International Festival da United Tangsong Naga Council na saruk yadana boycott tawkhiba adubu thagatli boycott ki khongthang asi Naga miyamna makhoigi puwariga mari leinaba lamda fencing khabagi mayokta akhannaba amasung achumba mongda sangsinnaba khongjang amani masi miyot minai natte yellow mi miyamgi hakpu ngaktuna thambiu haina boycott tawkhibani hainasu NSO na phongdordi Yellow mi miyamgi lamsing khaidoklaga amasung miyamgi wakat tabidana lairiba matam asida asigumba cultural gi festival sing asi pangthokpa haibasi artha thoktaba amani fencing asina imung manung amasung khul singbu khaidokhali social culture amasung economy gi mari thadathali hairi border khabana makhoigi punna leijaba heritage muthatpani Naga gi political amasung representative body singdasu Naga miyamgi tunglamchat ngak senaba santi oiba amasung lona yaba mongda khongjang changsingadabani NSO nasu asumba justice indigenous dignity amasung unity gi damak lepa laitana makhatana khongjang changsinkhigani hairi
Supreme Court na Election Commission of India da Commission Paikat Liba Electoral Roll amasung voter da register tawriba citizen singbu masak khangdoknabagi damak Paikat Liba Special Incentive Revision asida macha khaina illegal amasung cross border immigration na tawhanbani haina pandriba asi karigino haina hangkre Supreme Court ki Justice Surya Khan amasung Justice Joymala Bakshi na Election Commission of India na publish tawba state amasung union territory singi draft electoral roll singdagi voter crore 3.5 SIR tawduna lauthokre aduga Uttar Pradesh ki SIR tawduna voter crore 3.13 electoral roll dagi lauthoki amadi notice sing thaduna hearing asi yawnaba amasung makhoigi citizenship document single loinana lakadabani haina khangan khibachu leire Supreme Court chatharibe hearing aduda commission gi advocate Rakesh Dwivedi na court phongdokhibada election commission da Constitution ki Article 324 gi makhada citizenship masak khangdoknabagi sakti piri aduga Article 326 na citizenship mandatory oiduna vote thadabagi right chu piri mahangna Citizenship Amendment Act lisingani ahum panduna palladuna ek asida India gi citizenship oige hairabadi mahaki mama mapa adu Indian citizen oigadabani haina iri aduga illegal immigrant haiba concept asi lisingani ahumgi amendment aduda haudokhibani su pankhi amaromda Justice Bakshi na phongdokhibada election commission na SIR tawribagi maram asi toina migration tawba miyoi singi list amak palli amadi lisingani ahumda amendment tawkhiba Citizenship Act aduna lisingani kunmanga da SIR tawbagi maram oelibara haina hangki karigumba SIR asi amend tawba asina SIR tawba tarabadi SIR tawnabagi notification da ningthina pandriba karigino haina su hangki Impal City manungda suriba cement concrete road ki thabak sing public safety ga mari lenana complaint kaya lakpadagi khudaktagi matam kharani gi oina PWD na thabak suba thingjinkre loinana department asigi chief engineer gi maikeidagi contractor singda akanba warning tawkre Impal hotel da pangthukiba pawgi mifam amada PWD gi chief engineer Songtham Biswas Chandra na phongdokhibada Manipur urban road drainage and asset management improvement project ki makhada suriba cement concrete road ki thabaksing asi public safety ga mari lainana complaint kayarak lakpadagi khudaktagi yamdrabada chayol amagi oina natraga thabak asibu suriba contractor singna piriba safety norms sing asi mapung phana ngaktriba phawa athingba thamle project asi Department of Economic Affairs Ministry of Finance Government of India gi khutangda Asian Infrastructure Investment Bank ki matengga loinana faikhatpane Manipur asi lebak asi ki North East state singi manungda ihan hanba oina amuktada city asida paksana rigid pavement project asi paikhatpani adubu cement concrete road ki thabak suriba sing asigi matangda safety measure sing mapung phana lokhattabaga mari lenana miyamdagi department asida complaint kaya lakle project asi miyamgi yaipanagi vidabakta paikhatpani adumakbu miyam chathok chasin phangannaba honabagi mahuta project asina miyamgi punsida khudong thiningai oiba phibam lakpa tarabadi thabak asi lepana phai maram aduna thabak asibu suriba contractor singna chayol amagi manungda rigid pavement road sembaga mari lenana piriba safety norm sing adu ngakna chatnaba warning tawri thabak asi chodringai gi mamangda contractor singi maikeidagi proper safety amasung information ningthina install tawgadabani public awareness piba yauna local resident singa ningthina coordination laina thabak tawgadabani su hairi safety gi issue kakta natana miyam gi maikeidagi rigid pavement gi thabak asi subada lambi gi level manadaba dust pollution vapor road yaudaba amasung accident thokpagi chang yamna wangbagi complaint kayasu leiri haina phongdokhi Lebak asiga yumthang nariba Myanmar da hojik leiriba political gi tang tadaba phibam asina maram oiraga illegal immigrant kaya Manipur da changsilakpagi mathakda cross border da drug amasung nongmai smuggle tawriba sing asi thingnaba Bharat Sarkar gi Home Ministry na free movement regime cancel tawkhraba matung kilometer 10 gi area da changthok changsin tawbagi ayaba thamkiba asiga mari lainana border gi entry amasung exit point nifu humdoi da border pass paiba kangbu sing changthok changsin tawba yahan
ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯕꯣꯔꯗꯔ ꯄꯥꯁ ꯂꯧꯔꯕ ꯃꯇꯨꯡ ꯀꯤꯂꯣꯃꯤꯇꯔ 10-10ꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯡꯕꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯝꯈꯩꯗ ꯀꯤꯂꯣꯃꯤꯇꯔ 10 ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯝꯈꯩꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕ ꯆꯪꯕ ꯌꯥꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯄꯥꯏꯔꯒ ꯆꯪꯂꯛꯈꯤꯕꯁꯤꯡꯅ ꯁꯤꯡꯒꯜ ꯑꯦꯟꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯕ ꯌꯥꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯄꯥꯁ ꯑꯗꯨꯕꯨ ꯏꯁꯨ ꯇꯧꯈꯤꯕ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ ꯑꯗꯨꯗ ꯕꯣꯔꯗꯔ ꯄꯥꯁ ꯑꯗꯨ ꯗꯤꯄꯣꯖꯤꯠ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯆꯠꯄꯁꯤꯡ, ꯇꯨꯔꯤꯖꯝ, ꯕꯤꯖꯤꯅꯦꯁ, ꯁ꯭ꯄꯣꯔꯠ, ꯑꯣꯐꯤꯁꯤꯌꯦꯜ ꯗ꯭ꯌꯨꯇꯤ, ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ, ꯕꯣꯔꯗꯔ ꯇ꯭ꯔꯦꯛ ꯑꯦꯐꯤꯌꯔꯁ, ꯁꯦꯃꯤꯅꯤꯌꯔ ꯑꯃꯁꯨꯡ ꯀꯟꯐꯔꯦꯟꯁꯇ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯏꯁꯨ ꯇꯧꯒꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯏꯁꯨ ꯇꯧꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ HHO ꯂꯣꯀꯦꯜ ꯚꯤꯂꯦꯖ ꯆꯤꯐ, ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯏꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯕꯅꯤ꯫ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯏꯁꯨ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯆꯍꯤ ꯑꯃꯒꯤ ꯚꯦꯂꯤꯗ ꯂꯩꯒꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯄꯥꯁꯄꯣꯔꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕꯣꯔꯗꯔ ꯄꯥꯁ ꯏꯁꯨ ꯇꯧꯔꯣꯏ꯫ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯕꯣꯔꯗꯔ ꯄꯥꯁ ꯏꯁꯨ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯗꯜ ꯏꯁꯇ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯜꯂꯛꯈ꯭ꯔꯕ ꯇꯨꯡꯗ ꯏꯔꯥꯟꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯔꯥꯏꯇꯁꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨ.ꯑꯦꯁ.ꯅ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ꯫ ꯒꯜꯐ ꯔꯤꯖꯟꯗ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯟꯈꯤꯕ ꯍꯧꯔꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ. ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯀꯤ ꯃꯈꯥꯗ ꯑꯃꯦꯔꯤꯀꯥꯟ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯏꯔꯥꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯁ. ꯃꯤꯠ CHER, USS ꯃꯦꯛꯐꯣꯜ, USS ꯑꯣꯗꯤꯟ, USS ꯔꯨꯖꯕꯦꯜꯠ, USS ꯄꯣꯜ ꯏꯟꯁꯥꯁ, USS ꯁꯥꯎꯊ ꯗꯦꯀꯣꯇꯥ ꯑꯃꯁꯨꯡ USN ꯖꯣꯔꯖꯤꯌꯥ ꯌꯥꯎꯅ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥꯃꯔꯨꯝ ꯃꯤꯗꯜ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯇ꯭ꯔꯝꯞꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯀꯝꯃꯤꯇꯤ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯑꯣꯐ ꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯥꯏꯠꯁ ꯑꯣꯐ ꯀꯧꯕ꯭ꯔꯨ ꯑꯦꯟꯗ ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯌꯥꯀꯥꯄꯨꯡꯗ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯥꯡꯖꯤꯡ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CPP-KTꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯕꯨꯏ, ꯀꯣꯝ, ꯆꯤꯔꯨ, ꯄꯨꯔꯨꯝ, ꯆꯣꯊꯦꯅꯆꯤꯡꯕ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯣꯏꯅꯅ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ, ꯏꯟꯗꯤꯖꯦꯅꯁ ꯃꯥꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ, ꯁꯂꯥꯏ ꯀꯟꯕ ꯂꯨꯞ, ꯏꯟꯗꯤꯖꯦꯅꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯤꯁꯟ ꯃꯅꯤꯄꯨꯔ, ꯈꯝꯕ ꯊꯣꯏꯕꯤ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤ ꯃꯣꯏꯔꯥꯡ, KK ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯀꯟꯕ ꯂꯨꯞ, ꯃꯣꯏꯔꯥꯡ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥ ꯂꯨꯞ, ꯀꯩꯐꯥ ꯔꯣꯗ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ, ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯑꯃꯁꯨꯡ ꯈꯨꯗꯦꯛꯄꯤ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯐꯝꯆꯥ ꯖꯥꯗꯨꯃꯅꯤ ꯂꯩꯆꯣꯡꯕꯝ ꯒꯣꯄꯥꯜ ꯆꯦꯌꯔꯃꯦꯟ ꯁꯂꯥꯏ ꯀꯟꯕ ꯂꯨꯞꯅ ꯗꯥꯏꯁ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯗ ꯆꯪꯕꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯅꯕꯅꯤ꯫ ꯊꯥꯡꯖꯤꯡ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨꯕꯨ ꯃꯩꯇꯩ ꯈꯛꯇꯒꯤ ꯂꯥꯏꯐꯝ ꯑꯣꯏꯅ ꯎꯍꯟꯅꯕ ꯀꯨꯀꯤꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ CPP-Kꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯗꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡꯁꯨ ꯈꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯝ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯅꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯍꯥꯡꯂꯒꯗꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯒꯤ ꯐꯝ ꯀꯅꯥꯗ ꯁꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯅꯩꯅꯔꯛꯂꯦ꯫ ꯃꯔꯛ ꯑꯁꯤꯗ ꯆꯞ ꯆꯥꯅꯗꯤ ꯀꯟꯐꯥꯔꯝ ꯇꯧꯗꯕ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯗ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝ ex-CM N ꯕꯤꯔꯦꯟ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯌꯨꯅꯤꯠ
State Unit ke President A Sarda gi thabak pubagi matam nahanna henkhrabani anoba President ama khandriba phawba mahakpu makata na State Unit asigi President uhellagasu handakti anoba President ama soidana haplagani haina center gi lusingwa singna khanghalakhiba laikhre BJP gi National President su anoba amana sinkrabani na mahakki team ama sengwalakpada state khudingmaki president gi pham su nauna hapkodori Manipur gi oinadi party gi president gi pham asi yamnamak tangai phadaba oiri maramdi kumja lising ani kuntaret ki march tha phawbagi manungda Manipur State Assembly mikal pangthokadori mikal asiga mangoinana party asi mapangal kankhananaba anoba president ama hapagi tangai phadaba lairi Pakistan gi Khyber Pakhtunkhwa province ta luhongbagi thorom ama pangthok lingaida suicide bomber amana bom pokhai handuna attack chatharakpada mioi taret sire kunmanga asopan nangle Dehra Ismail Khan district ta Nur Alam Mahesud Koba professor government community amagi mayumda Thaudok asi thokibani thaudok aduda laikhadiraba singi manungda peace committee gi lusingba Wahidullah Mahesud Elias Jigri Mahesud Yauri Hana militant oiramba miyoi asi lengakta surrender tawrakhibani hojik phawbagi oina kanana attack chathagibano haiba claim tawrakpa leitrabasu Pakistani Taliban Pakistan na oiramba yai haina thajanari State lengak amadi center lengak na maitai da yengliba mityengbu piendraba khwairamban kethel phambi ima singna United Nations ta chirol thaduna wakatlagani hairi khwairamban kaithenda pangthokpa paugi mifam amada khwairamban ima kaithel Joint Coordinating Committee for Peace ki convener Laisram Mema na mathake wafam asi phongdokhibaga loinana mayang lambam Risikantagi tamthiba mihat asigi matangda Manipur gi Governor Ajay Kumar Bhala yauna lebak asigi Prime Minister amadi Home Minister na tumina lesiliba karigino hangki center amadi Manipur lengakna Manipur da free movement lehelagani amadi buffer zone leite haina phongdokraga karamna mihat asi chatharibano haibagi paukhum miyamda pigedabani mihat asiga mari leinana Risikantaga loinarami hairibi nupi adu ngasi phawba karigidamak puraktabano phadabano kuki ama sibada lebak pungjau thinduna nungaitaba phongdoklaga maitai ama micham ama siba matamdana ex gracia piraga warisin purakpa yabra hanglagli lengakna khulaising thingalaknaba thokiba order amagi matung inna leiriba miyam asina lengaknabasu miyam ngakpigani hairabadi haiduna Mama oibi kayana nomai khomjillaga lengakta pikhatkhi aduga karigi kuki singi khulaina lakhotabano maitai phurupna karisu tawba ngamloi haibagi wakal thadou khangba ngambagi pangal loikrabadi achouba ihau lakani haina phongdoki Handak Kakching Khunokdagi Mayang Lambam Risikanta Kauba nupa ama Churachandpurda kuki lalauba singna pharaga hatkhiba asi terrorist ki thawongni mihat asiga mari leinana hojik phawba Manipur police na Churachandpurda karigumba hiram amata langla langjin amata puthokpa ngamdaba loinana mihatpagi likhun macha ama phawba chingthokpa ngamdaba haibasi KP ko na tasengna angakpa phawi miyamna Churachandpur police asi karamba kanagi sahumda chatkrabano chingnaningai oirakpasu yai mamangdasu misam pharaga hatkibagi thodok kaya ama thokre asiba pumnamak maranai taraga tokhiba ngakni Manipur lengaknasu Home Department nasu Center lengaknasu ngasi phawba achumba wayel puthoktana namchinkhiba ngaktani NIA da sinakiba mihat kaya ki case kaya karamda chatkrabage leimakhongda army camp manungda changkhiba mpham khangdana mangkhiba Kamal Babu ki case kamdaukre Jiribam gi piklibi angang yauna Miyoi taruk tamthina phara hatkibagi case kadai yokre India asibu lo leitaba lebak amara Mahatma Gandhi gi ahingsa kadai da chatkre haiba wangsing hanglakli handak thokliba thodok asi mainland India gi miyoi ama capital city Delhi da thokpa oiramlabadi India lengakna tuminna yengduna leiramgadra Manipur gi governor su state asibu ningthina lengakpa ngamloidaba oirabadi lemna pham thadokpa yai misam miyamgi punsi ngak senba ngamdaba miyamgi memorandum khak loksinabagi leiba oirabadi pion amana lengaklabasu ngamgani haiki India lengakna pukjel sengna ungkatnaribasing loisinaba honagadabani natrabadi Manipur miyam India lengakta onsilakloi hainingai leite haina Kangleipak People's Confederation KP Kon gi secretary na phongdorakli makha tarakpa pauda nupi lalonba sing party da changjarakadabani haina pri pak na khangalakli
ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯑꯁꯥꯟꯕ ꯚꯥꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯥꯏꯗꯕꯤ ꯈꯔꯅ ꯅꯨꯄꯤ ꯂꯂꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯅ ꯊꯤꯒꯠꯄꯗ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯅꯨꯄꯤ ꯂꯂꯣꯟꯕ ꯑꯁꯤꯗ ꯌꯥꯎꯕꯁꯤꯡ ꯖꯅꯋꯥꯔꯤ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯂꯧꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯄ꯭ꯔꯣꯄꯦꯒꯟꯗꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ऑफिसर मंगाल खुमन्ना थादरोक्पा चेरोल अमना हाइरी चेरोल असिना मखा ताना हाई मालेमगी सिविलाइजेशनना मांगदा चाखोलकपगी खोंथांग असिदा नुपीसिंगी मफमदा लाइरिक लाइसुगी मंगाल फंगबा हेंगतलबसु नुपीगी मायोक्ता चथबा मियोट मिनै कया थोलकपा लोइनना नुपीबु ललोनपोट ओइना सिजिन्नबा मियोय कयागी चांगदी नोमा नोमागी इरैपाक कंगलाइपाकता हेंगलकपा असिदा प्रीपाकना नुंगनांगबा फावी खुनाई अमा चाखोटपा इमुंग अमा चाखोटपा हाइबसी नुपीगी खुत्ता यामना लई हाइबसी मयामना यानरबा वाफम अमनी अदुबु ngasidi lamdam asigi nupi खुनाइदा लोना तमना तमना लाइना लाइसट अमगुमना संदोरकलिबसी यामना सेक्शन होबा मथौक ताई कंगलैपाकता हौकिबा चही खरा असिगी मनुंगदा नुपीगी मायोक्ता चथबा नमजा नमथेकनबदगी हौरगा अवोट अनैगी थवोंगसिंग थोकपगी चांग हेंगलकलिबसी हक्चिनना लौदुना प्रीपाकना हिरमसिगी मतांगदा कुपना येंगसिनबगी तंगाई फदबा अदु लैरकले इरमदम कंगलैपाकता लोय लेंगाकी मियोट मिनैना अवा सैथेंग खम थेंगना पिरकपदा नतना ओट नैदुना हाटखिबगी मिसिंग असि हौकिबा चही खरा असिदा चौरांगना मियोय लिसिंग निपान चमापन मरिफुद्रा हुमदोय हेंगतख्रबनी मसी इंडियागी स्टेट अमतदा असुमना चांग वांगबा चांगसता थोखिबा लैते थवोंग असिमक कंगलैपाकपु हक्थेंगना नत्रगा नाकोइनना अरोनबा एजेंडा ओइना चथरकपा लोयगी लेंगाकी पांदम अमगी मरु ओइबा सरुक अदुनी तांखुल चनु रोज मैतै चनु मनोरमा कयागी मियोट मिरावखोल मिपाइबा पोकलबा लोइलमगी पोथोकनी अमसुंग सोशल सिक्योरिटी मटपगी महैनी हाइबसिदी यननिंगाई लैत्रबा वाफमनी मसीदसु नतना हौकिबा तांग 18 निंगथौकाबा नुमितकी नुंगथिलदा सिंगजमै ओइनाम थिंगेल लेकाइदा लैबा ओइनाम निंगोल थोइबी एलाइस पिसक मचा सही हुमुद्रा मंगा बु महाका पोंगिनबा मनाव नुपागी मचा नुपाना मिहाथिना हातोकलबा मतुंगदा मसामकी फमुंग मखादा फीना योमलगा थमलमखिबा लेकाइ मियामना थेंगनखिबा थौदोक असिसु हंदकता इनौ नौना थोकलिबनी अमरोमदा कंगलैपाकु इंडियागी नाटकी फफाल नुंगदा पुनसिनखिबा मतुंगदगी खुनाइगी हिरम अयामबदा मनिंग तंबा अमसु मपु ओइबगी पुनसि थौदांग पुन्ना नुपा नुपिना यामिनरखिबगी येलो लिगलम अदु ngasidi लोय लेंगांगना थैदोखिबगा लोइनना हिंगबगी माइकै लमांगना हल्लबा फिबमदा मिखा पोना हिंगनबगी पुनसि पुरखिबा मरमना नुपीगी मायोक्ता चथखिबा अवत अनैसिंग हेंगलखिबनी मरम अदुना सेनमेलोन अमसुंग लैसेमलोनगी ओइबा थाक इंखत पीबगा लोइनना खुनाइगी ओइबा अचुंबा खोंथांगना पिरकपा पॉलिटिकल ओइबा खोंथांगना नुपीगी मपांगल हापकत पीबा मथौ तारे मसिना नुपीगी मायोक्ता चथबा अवत अनै वाखै गदबनी नत्रबदी मतम खरा लैरगदी खुनाइ असि सुम चारबा खुनाइ अमा ओइरकपा याय अदुबु वाफमसिंग असिदी लाइरा लैंगाकी मखादा लैरी मखैदी ओइथोकलरोइदबा मरमना मिखा पोनबा मिनाइगी पुनसिरोल लैहलेबा लोय लैंगाकी पोटपु खोटपु याइखाइदुना मानब खुनाइगी मफमदा निंगतमना हिंगबा लेंगाकलोन पुरकनबा होनबदा नुपी खुनाइना अहेनबा लुम्बा थौदांग लोबगी मतम ओइरकले हंदक मरक असिदा इंडियादा अमदी लमदम असिदा इंखलकलिबा नुपी मचासिंगदगी हौरगा मयाइ ओइरबा मौनहा कयाबु मखोइगी संदानफम ललोनपोट कुम ओइना सिजिनदुना मियोय खरा अमुक नौना थोरकले हाइबसी पार्टीना थिगतपदगी खंगले मखोइना मयाइ काबा निशा कया चासिन थक्चिनदुना नुपी कयाबु नुपा ओइबसिंगना सेल मंतिकनदुना पुंग खरगी ओइना योनथोकपा अमदी सिजिनबना सिंगबा तंपाकी मफमसिंगदा चथबगी चपचाबा लिखुन खुदम चांगदमगा लोइनना पार्टीगी कस्टडीदा लैरे खुदम अमतंग पल्लबदा हौकिबा मतम खरा असिदा मंत्री पुखरीगी मफम अमदा लैबा असानबा भरागी युम अमदा लमचत नाइदबा नाइदबी खरना नुपी ललोंदुना लैरे हाइबसी पार्टीना तिगतपदा चपचाना खंखी हारिबा मियोसिंग अदुगी मनुंगदा इरोम मैजराव ममांग लेकाइदगी थिंगबाइजम थोइहेनबा एलाइस इबुंगो अपोकपा इंद्रजित अपोकपी सुंदरी रोबिया लेमपोकपम अपोकपा जिलांगंबा लैफम कोंजेंग लेकाइ कौना थाबी अमदी टेक टेक एलाइस जुलिया अपोकपा बुंगचा एलाइस प्रेम कुमार
Saugurakpam Lepham Irom Majrau Hairiba Muising Asini Hairiba Mui Ahum Asigi Manungda Thoyenba Elas Ibungo Amadi Rebia Lemapopamdi Hokiba Tangtara Nepal Nomajing Numiki Ahingda Irom Majrau Maning Lekaida Maruti Swift Angoba Amagi Manungda Sanay Yunaiduna Leiringaida Club Ki Muising Amadi Maira Paibi Singna Faki Bagi Todok Lekrabani Maram Aduna Hairiba Muising Amadi Makoiga Loinana Nupi Lalonba Asida Yauba Partina Makoigi Tungi Kalaga Masagi Maming Lebak Miamda Takraba Singasi January Kuntramatoi Paubugi Manungda Party the Sanjar Kadabani Natrabadi Akpocherak Piragani Makha tarakpa aroiba pauda editor kalamdagi machang oiba ama lokhachari tampakta lo lei khanghan bagumna kuki taba chingi lamdasu lo lei khanghansi Manipurda law mapu yongna tanbagi thawong chatharakpa sahi ahum phajalakadore state asida ing tapa puraktuna tangdu leitaba lamdam oiraklabadi kuki narco terrorist singna taliba demand phangloi khanbadagi Manipurda mahusagi punsida hanjilhanaba honabada yaikhai thugaibagi thawong chathabagi mawong kaya maral lejadaba maitai macha amasu tha asigi saichat kumathoigi lonaba ahingda minungsi machet amata yaudana sanga gi lichatta hadok pikhibagi thaudok sing thokiba phong saba paw tanaringagi marak asida Patsoi PH ki manung chanba New Kaithel Manbida Maitai Macha amasu phana ba honarambagi thodok thorakli state asida tongan ba phurup kanglup kaya su khundari ba asigi manungda khwaidagi hena sanga gi thong chathaba terrorist oiriba kuki sing asina lamdam asida tongning ba tawbada India lainga kankhatuna thamba manbagi thong asina maram oiraga state asida ningsingba thoktraba matamdagi lairaklaba yellow phurup singna khangba ngambagi pankhai lalakpadagi lakadoriba January 13 da yellow phurup singi oiba Miyamge apun makhongchat ama chatuna India lengaki thawongda pendaba phongdokadori asigumlaba lamdam asigi yellow mi singi apunba kholaw kaya asibu ngasigi malemgi tongan ba lebak singi apunba loop ama oiriba UNO da khanghanduna Manipurgi yellow missing malemdagi khongul mutkidanaba haijabagi matam oirakli maramdi malemgi mapangal kallaba lebak kaya singi manungda India su mari subada leiraba amadi haukiba kumjal singani kulhumdoi me thada masing yamlaba Central Forces Lising Homudra Muk State Asida Tajilabasu Lamento Henba Kuki Singbu Laksindana Sahi Ani Hena Lamdam Asida Lady Nakal Amaromdana State Asigi National Highway Singda Maite Sing Ningkha Tamna Chatpasu Yahandana Kuki Singna Toning Batobada Central Force Singna Kumai Yengbakumna Yengbagi Tawong Asingmakti Lo Laitaba Lamdam Ama Oire Haibada Haiman Batoklaroi Kali Aduga Manipurgi Tampaki Lam Singdadi Lo Lai Kangnaba Tabak Tobagi Mami Tari Asigumlaba India Lengaki Thong Sing Asina Makhatana State Asida Asum Chataduna Lairabadi Manipurgi Yellow Purup Sing Pumnamaki Maraibak Tambangam the Bagi Pibamda Lakadra Haibagi Singaba Lairagli Haibada Haimanba Tokloi Kali Nakal Amaromdana Kuki Lamen Tuen Basingna Lobu Makuta Paiduna Toning but Toriba Asibu Laksin Naba Misam Hatpa Terrorist Singi Matakta Military Crackdown Chatad Gadabani Haina Lamda Masigi Tongan Political Party Sing Amadi State Asigi Tongan Mafam Kayadagi Miamna Pongdok Naragli Maramaduna Manipurda Mahosagi Punsida Hanjilakna Honabada Kuki terrorist singi matakta military crackdown Chathaduna Tha Kayagi Mamangdagi Lamdam Asigi CSO Singna Lauduna Lakibadu Ngasi India lengakna thabak oina pangthoklabadi Manipurda ingtapa purakpada matam changadaba mande maram kaya sing asi leibana maram oiraga terrorist ki thong chathariba lamen tuhenba kuki singna tongning ba toriba sing asi makhoigi mathakta military crackdown chathaba chungani khale